Su agreement handokpa Deputy Chief Minister Nemsa kip gen fam lauthokpa masung lailon wifi khulgi se phaba haiba wafam singa se sathariba economic blockade handoknabagi matangda condition oina thamlakiba UNC gi thongbu Committee on Tribal Unity CoTU na YANINGDABA PHONGDORAKLI CoTU na thadorkiba serolamada United Naga Council UNC gi thong asi Liangmai Naga gi mei taru hatkhiba adugi asumba wail fangana ba sangsilakpa khongthang nate Purup Kanglup ki mingda Kukizo gi mayokta atamna thabak tawbani haina lawi NIA CRPF amsung State Police Force na thabak paikhatuna Liangmai Naga gi mei taru hatkhiba gi thogdoksa senabani haiba mioi khara phagatkiba adu thagali adumainamak maduga manana akanma minyang sangduna Kukizo search ki lusingba mioi ahum amasung Kukizo gi mioi tara mari hatkhiba adu gi thogdoksingda senaba mioi singsu phagadabani adubu mari lainaba authority na sabsaba thabak paikhatabana ngasi nungtil pung ani makhairam tarakpa matamda leimakhomgi khunja singna check post thugaiduna unconstitutional oiba mongda blockade sathariba mioi singa mungna masigi mathakta kasanaga singna maitegi yumsing ngasi mai thaduna Kukizo community bu lana uhna bohona ki haina maral siri maramaduna check post hangduna lambi thatuna pochai sing Kukizo miyang gidamak putok pusin tawuda athingba piriba mioi sing ase fagadabani loinana akangna ba furup amada hakan sangduna makhoigi khulai paiba mioi sing maning tamhaliba lenga ki thong leppadabani haina CoTU na taksilakli